Sigi eshei tariba friends sing Future amuk theng nasi Ngasida October 25 2030 gi chahi Haujik oinadi kanamta oiroi Recording eshei memory song ni Haujikki chahi na 2025 ni Marak marakta October 25 2026 amadi October 25 2027 the amuk Akhoi friends sing amuk taminasi Dedicate tauja Akhoi mi oiba ki sidi tung da kari thokka dage kanam tana khang eshei future da amuk taminasi nungsi friends sing Ngasi Date 25 October 2025 ni masi eshei da record tausan bani Haujikki oina value leite Hayang future gi 2030 da amuk Akhoi pull up taminasi Egi Ngasida friends sing Shakli bae Keisu leita ba mini Afao ba mi sunate Sidi chumnagi Egi maruk mapang singna Ngasida gina Chatkada chahi lishang shetna 2030 da memory oina muku nasi Kari gumba eshei se taga Friends sing aning sing biyu Akhoi male masida kuhina punsini Hai baka na su khang bangam de Aduna masige eshei maye kasi bani Nusira bae tao meyam Jatia mata kaidana Eshei asibu nusibiu Akhoi me bagi punsibu nungsisi Akhoi amata ni Malem tadok lamatam da kai supuroi Eshei Sigi bidai piri Ngasida gi 2030 gi future amuk tasi Adu da amuk ning sing laga Akhoi pun sibu nungsi Malya masida kari torak kedage Kana sukhang bangam de Aduna akhoi tung da kai ba meyam yau rakani Aduna ning sing na bae bae shei Aroi bada eshei asina bidai piri Ngasida gi 25 October 2025 taraga 25 October 2026 amadi 25 October 2027 the amuk taminasi Sigi eshei adugaroi bangairo toisina 25 October 2030